ngasi September tang kun mapan ning thoka bagi dungai ba yai pharba kumpham timakta khogi lamdam sigi nungsiraba Ima Panthoibi Eraatchaba nungsiraba Tolenkhun gi icha inau marup mapang mayamna ichan sing mayamna sillang na pangthuiba numit manga nagi thoram sida akoina ngasi lamdam sigi nungsiraba alaman khwai mayamna thogjan bidna ima sigi numit manga ni akoina rachagadabasi masi akoi lamdam sigi ana yek do salaman phatawdi purma koknaba hariba numit manga ni Eraatchaba ni haina angang sigi nungsirba yausina takpiri ngonda asi ai samak lamdam sida pokchabanina ai nungsirba gi marup isam sanaton retired yani ai nungsirba ai nau agi kanodagi defense gi retire ni akoi mayam singse lengrek hariba kanosida akoi gi asi tapangthok cheriba sida akoi na tawjiba sida nam dagi lengbirakna mapum phanbiu haina sinjalangjirbi makai dagi ikok marup khamjai